Zeri lambida nongmai paibisingna sen khairi Manipur ki Director General of Police Moke Singhana Police amasum Central Force ki makok thongbising unaduna National Highway kuntraga tarete satlibu gari singdagi namduna sen khairi bising lepfanana ba thabak lakhona ba khankhrabasu lambi asina security na ngak selaga purakpa gari singdagi lalauba singna phongna nongmai pairaga khamlaga lawning ba sel lawdun lairi National Highway kuntraga taret asi lainga nama pung fa na ngak sen mangamdri lambi asida satliba driver sing khudong thiningai oiri haina pen bu wafam sing phongdok narakli pawge lekhun sing na hai ngarang jiri bamdi ki security convoy ani na ngak selaga imphal tamna thorakhiba potchai thanna yawba truck singna lakpada kai fundai amasum maku gi marakta makuta nomoi asuba paiba khulai paiba mi singna lambi da lakpa gari khuding makta makhoina apam sanpham sing demand tawduna lawbugi thabak sathaki makuta khulai phongna paiba mi sing aduna gari sing khamlaga makhoina lawning ba sanpham demand tawrakhi masum madu pidawi yaroi haina namfuda lawki ari National Highway paring asida security forcing ROP matik sana thambagi mamitadi lengana lambi asida ROP matik sana thamdabana khulai paiba sing asina madugi khudong saba lawbani hari National Highway to Imphal Dimapur lambi da sahi sigi me 16 gi matungdagi gari sing satopsin taw lepkhraba matungda National Highway kuntraga tare Imphal Jiribam National Highway si Manipur miya maruweba puksak lambi oiduna lakhibani National Highway kuntraga tare asida security force na ngak selaga purakpa gari singdagi khulai paiba sing na mafam kyada thallaga namduna lawning sanpham sing lawduna lakpaga mapalam gi driver kya khang mangamdabadagi social media ra phone na lawrak phawa laikfik lambi asida jiribamdagi imphal yauna lakna bohona bada khulai paiba sing amasum police ki sakthak hunna bohona bada lupa lising kunga manga phawa sangli haina phongdok laikfik mara asida Manipur gi Director General of Police Mukesh Singhana State Police Force amasum Central Force gi makok thongbising unaduna mifam pangthoktura National Highway kuntraga tret Imphal Jiribam lambi asida satlibu gari sing namduna sel khairi bising asigi lefanana ba khangan kibale kibani Director General of Police na mari lainaba singda National Highway kuntraga tret ta sen khendana ba hairo lambi asipu ngak seliba security force na thauksada bagi mami sauna tare hari Matamama the security ki squad sing the gari sing ngak selaga puthorakhiba matamda Jiribamdagi Imphal phawbagi lambi paring asida ROP Singhana thokla batungda pau phawnaraga Jiribamdagi Imphal phawba gari sing thorakhi lambi da ROP leitaba matamda gari sing satlandana tamki matamadura lambi asida khulai paibisingna maning makha tamangkhidi Amarom da handakta Deputy Commissioner Nonena lambi asida satliba gari sing ayat apan thokandaba amasum senkhai tungkhai tawriba sing lefanana ba District Administration CRPF Assam Rifles amasum Manipur Police ki makok thongba sing yawba highway patrol team semduna thabak sing pekhat pawkhrabane mara asida security convoy marakta lakpa gari singdagi phone na nungthin pobop ta khulai pairaga lambi de tholaga namduna sel lawba matamda gari sing ngak sena ba satliba CRPF ki personnel sing kari yenglaga leibigi haina lambi asida satliba driver sing gi maraktagi hanglakli makhoina driver sing ngak seli haibisi gi wanto kari leiribigi hanglakli lambi asing ngak sena ba siphai mayam ama leire haina lengakna ngihak leitana phongdokki bo wafam sing adu kadai de sakhrabagi hanglakli mara asida hokiba thangja numite Imphal ki Jiribam tamna ahang magari sing puraga sakhiba security convoy ngarang numidang athengbada Jiribam na thungkhri adumaina maktim adu ngasimak Jiribamdagi amuk halakpada Khudong sadaba leibana Jiribam amasum Assam na posai thanna yawba gari amasum thau tanker lising amarom pallaga leirabasu laiba pupunamita Jiribamdagi Imphal tamna posai truck amasum tanker amata thulakloi hari Amaramda Bengal gi Mikhal gi satkiba Border Security Force ki company kungani pan hawkiba July kunga manga fawda Imphal am halakhre hari mamangda Jirangrong Tiger Force Finance Department Jirangrong United Front ki Finance in charge na none amasum Tamelung district ki truck driver association gi chairman secretary da si iduna kumjang lising ani ga kunga manga kunga taruki sahi gi tax oina lupa lising tara gari amamam digi July kunga humdoi digi paraga numit tara ni gi manungda pirakna bakhan ki balai ki bani gari gumba masi pi bangamda tara badi natraga na ngak trabadi administrative action lorokani haina kian ki bani Port puba thingna bagi thabak sing kan rakli security force ki mamang na gari dagi pot sing takri mai thabada urkul somdal kamjong post office sing gi polam sing yakri
National Highway 202 Imphal Urkhul Lambi Kuki Singna Towning Batawa Security Force na Kari Sutawang Kitri, Nungtin Powop the Central Amasum State Force in Mama Makta Naga Passenger Singna, Pura Popolam Kuki Sing Singtaraga, Mai Tadok with the Security Force in the Yang to Lakieri, Kuki Sing Urkhul Post Office Ki Polam Sing Singtaraga Mai Thakri, Postmaster Nalitan Police Station that Wakatri, Urkhul District Ki Mall Service Matam Kaktan Lakri. Paugi likunjing ngai thaudo du ngarang ayuk pung 8 taraga mangaram tabada sangkai koki kulgi area da thoki bane lanai gari amasum commercial gari sing Imphal dig urkul tamna yengang pokpidi gi security squad na ngak sialaga National Highway 202 lakpada koki sing gari sing adu sangkai koki kun yorakpada namduna khamalaga potlam sing adu security force sing ki mamamakta sing takibane Nagasing Purapa Polam Sing the Mapamadura ROP Tarip Central Amasum State Forcing Mamam Tada Sing Traga Lakpo Security Forcing the Nokaris Toguna to Mina Yang Laki Koki CSO Walking Committee Urkulna Julai Kungataruki Aing Nongai Digi Sataba Hokiba Counter Blockade Sagat Pani Haba Koki Singna Sangai Koki Kunamasum Mahadev the Gari Sing Yorok Pop Polam Sing Traga Pazindra Tamkivanemasum Maitadoki Saurana gari nifu hena security na ngak sialaga purakpane kuki singna mulhau ki polam singa du ki manungna maru ebe se sang sing sen pirol sana thana polam sing yauri polam singa du pulap paisilaga mai thadoki amasum polam khrana kuki singna lutokhi yari kuki singna singtharaga mai thadoki polam singi manungna ukrul post office ki mail band purakpa urkhul somdal amasu kamjongi Partial sing yauna polam ke yaukri mai tha ki badu urkhul post office ki oina partial bag kun go homdoi speed post bag ani ordinary bag ahom register letter bag ani yauna puna bag kun thra gani thoi somdal post office ki personal bag ama speed post bag ani ordinary bag ama puna bag mari amasum kamjong post office ki bag amani post office amasum sigi oina puna bag kun thra ga tre sikoki sing na sangkai koki kun sing tharaga mai thadoki bani Polam sing phajin ba masum sing tharaga mai thadoki ba thaudo du ki mayokta ukrul post office ki maike digi litan police station wakatuna apl khri ukrul post office ki postmaster gi matukina ngarang mai thadoki ba parcel sing adu gi manungna personal packaging maruiba document sing atm card certificate sing sana thana ba item sing phirol sing passport na sing yaur heri Bakok thongmo singdagi makata na notice ama thoktriba phawa urkhul districta mail service matam kaktana leplagan heri koki amas nagasing ki marakti irang hek tholakpa horakwadegi Mahadev ki litan phawagi kilometer tararum sang basaru osi nagasing sadoksin tawbar sapapa phibam oidabadagi security force na ngak selaga gari sing sadoksin tawrakhibane Walking Committee Tangkul Naga Long na Thawng adu akan mamon yaring da bafungdo ladana koki sing nungtil powop the National Highway da luttawbaga mari lainana akan mamaral sing susirakli BJP Manipur gi leader sing Senapati district satlaga party gi mifam pangthokri hauki basa English sing ani gi kungo humdo gi me ahungi irangi matungda BJP Manipur Pradesh ki leaders in Senapati district na Senapati district tadupi mandal amasum Karong mandal galoinan ahan ba join mifam ama pangthokri BJP Manipur Pradesh ki team madura party ki vice president and nimbas Jonathan Tau state general secretary P Premananda Meitei state secretary sing M Priyo Kumar Singh amasum K Bikram Singha yauna thaupuba singna makhagi lambi NS2 da Senapati tadubi da satuna party ki mifam ama mafam singdura pangthokibani hari mifam aduna maru oina lengak pariba BJP ki party organization si district mandal amasung grassroots level mapangal kan khananaba madi party workers singi mapangal kan khanba Senapati district mafam dugi miyamna thingnariba awana madi awat apa singi matangda khanaram khiyari BJP Senapati district office bearer sing committee ki members singa loinana Christian colony ki Zaikali community hall tuan mafam sing puna pangthoki baduda grassroots level party sigi mapangal kananduna state asida community singi marakta amagama ingta pamasum nungsinaba purak paiba wafam sida sesina khanaki BJP ki lady workers na lamdam sigi kasin koya sina tangai fadama matamda yauksinduna miyam gi awat apa singna mateng pang haiba wafam singsu yamna kupna khanaki hari ngasigi kongsada du state asida ladiba Kanglup singi marakta apunba kathokpaga loinana sangsinduna hena manglomna sangsindana bigi wakhalona amada sangsinba khongthang amani haira BJP Manipur Pradesh ki masin chatpa mana phongtokli
Bisnupur district shutdown tawragani lakthokri kumjai lising aniga kunga homdoi gi me ahumdagi state asida tholakhiba irang na maram oiduna lanjena dun relief camp sing da lairiba IDP sing da piba Russian money Manipur lengana kaklagani haiba wapam aman lakpasi thawai haksang yauna man yaningdi kongpam asil lengana handokadabani kariguma handokta tarabadi ngasi numidang pung taruk tagi matam kaktana Bisnupur district shutdown tawragani akri hiramasi matang da ngas Bisnupur district ki singkhong singada lariba masa masa gi mayumda hanjindana resettle toraba madi tawdriba relief camp sing da lariba masing yamlaba IDP sing da Bisnupur district ki DC office ta thamjingkhre loinana DC puja elangmang unaduna wari sanakre DC ga unaduna wari sanaru raba matung IDP nupi amana paumi sing hai stelengan IDP ki ration money kaktana bataksinduna satliba thas ki kungani thoi Bisnupur district ki DC ta memorandum pisinki memorandum adugi pakum phangbu oina ngarang DC ga unakhi baduda memorandum adugi pakum hangna pi bangamdi lengana lawda bu wari amni hirakhi Satok sin yadana madi supam nompam khangdana laidiba IDP gi punsi mai ngasida housing ration mani kakpa haibasi IDP singi saram met pane masung sakhaw thada pane maram asina lega na ration mani kakpi gi warep ngasi nungthil phawb gi manung da handok kada bane karigum handok ta batara badi Bisnupur district matam kaktana shutdown toragani shutdown tawbasida emergency service ki konsiloi ki masida Manipur lairiba CSO club organization amadi miyamna IDP gi awab ubiduna mating pangbiu haina makata ki hiramasiga madi lainana IDP nupa man hai laingakna matama pidana IDP singi ration mani hekta kaktat pa si aikoi gi poksak thadat pane hana loi garang IDP singna DC office ta thomjalakhi baduda bot mamang na IDP singi ration mani kaktat piyaningi IDP singdi IDP oina lehanbiu haiba khulaw kya sulakhi BJP Office ta petrol bomb langsinuna attack sa tharakri Punjab ki Sangrur laiba Bharatiya Janata Party BJP Office ta petrol bomb langsinuna attack sa tharakri Punjab Police ki matungna thawdo du ngara nungalam dai pung ohumlom taba matamna sakangna basingna petrol thana yawa gas bottle BJP Office ta langsinuna attack sa thana bo honaram khi dubo lebak phabadi ki petrol bomb adu BJP Office ki mapan thang sekpol da panduna lekhibadagi mai haulang pok ti thuhogdre haina phungtorakli BJP Office ta petrol bomb langsinun attack sa thari haiba thawdo sigi paw phamaga khudakta mari leinaba police station gi security personnel sing mafam madura sangsinuna investigation sa thaki haina Punjab Police ki SP Devendra Atri na phungtorakli Nepal da Kanglup masel khut thoknakhre miyoi ma sikre India ga yumlo nariba Nepal gi Sunsari district da Kanglup ani gi marak ta khatna saina ba thokpadigi miyoi ma sikre masung kyana asopana kri hari khatna saina bigi thawdo du nahanumidang Debagunja rural municipality gi Kantangud loudspeaker siznaba masum lining laisol ga mari leinaba fidal thiatpaga mari leinana thokibane irang adu laksinana ba hona ba police na nomai kap khibada sahi kunga mari suraba Om Prakash ko bamiyo masikibane Kanglup ani gi marta muknari batu police na laksinana bahona bada security personnel yauna Kanglup ani gi miyoi kya aso opanangki irang adu laksina bagi damak police na mi mari degi hena pundana ba yathang pikre hainasu pawks ta makatana su phungdorakli Lebak watho oikhiba airport drug case ai tarau hundoi gi matungda argument hearing satabawri CBI gi charge sheet yawba apunba prosecution witness sam henbigi manungda maudragani thoi examine tawri covid pandemic manungda witness khara lekhitri ngaranga sidagi ne sei tarau hundoi henbigi mamangna Imphal West District Police ta leramba masum January 13 English ngani ga tarago hundoi da Dekan cargo na Kolkata dagi Imphal airport tamna puraklaba matung numitugi yasanglakpada cartoon box taret pic thana yawba illegal drugs sing Faraba matungda muthat khraba special intelligence unit SIU na fagat khiba drugs sing sigi CBI ne investigation sa tharakba case ki argument hearing thawdo thokhraba matung sei tarahumdoi helaga sathaba hori yamlaba drugs sing si pharaga namit atugi numidang de Imphal West District ki reserve line da leiba SIU ki office ta purakhi cartoon box taret pic thana yaramba illegal drugs sing si unit asigi office ki ka amana solonduna sil toraga Santri na ngak sendro tamki mathangi numi January 12 English ngani ga taraga humdoi da cartoon box taret adu
L. Gitchandra Kowa Executive Magistrate Amaki Mamang Hangdoki Amasung Matamadugi SDPO Imphal Amasung Police Personnel Amayaki Cartoon boxing adu hangdoklubuda cartoon box amada Zarda Baba 120 Premium Picket Yankay Amasung Robocop tablet lising humfuga marigi songayamuki atopa cartoon boxing hangdoklubuda su haidiba tablet asigi masing samandana box maridi yarongki atopa lemawri box anidana tablet asigi masing lising yankaiga mariga satre namasum respected tablet lising kunga mariga sanipan yarongki hari illegal tablet sing asi yorambadigi amuhana sil toraga masida executive magistrate L Gitchandra matamadugi halwidar ke brazenamasum SI E azina sil envelope kuyek piduna thamki hairiba thaba si cartoon box taretugi sample gi dama strip ani laktholaba matungdani hari yamlaba tablet sing asi singjamai police ta kusinabadigi police station asina NDNPSA ki section 9A 25A 29 की मखाद केस FIR नंबर 11 क्लोज 1 2023 रजिस्टर तौदुन लखकी यामलब ड्रग्स इम्फॉल एयरपोर्ट की फगत पेगी मतंगदा केस असिना केस असि लोकलबसु मतमदुगी मणिपुर लेंगाना हाइजबदगी केस असि सेंट्रल ब्यूरो ऑफ इन्वेस्टिगेशन CBI कोलकाता ना सेप्टेम्बर 19 इंग्लिशिंगनी के ताराग हमदोइदा पाइसिंदुना नमित असिद केस नंबर RC7S 2013 रजिस्टर तौदुन लखकी CBI na case asi NDNPSA ki section 21 25A 29 32 amasum IPC section 120B 420 468 471 amasum 506 ki makhada register tawdun lokhat ki bani hainisu paus ta makhata na pali case asi CBI SCB Kolkata na pairaba matungna matamaduda agency sigi DSP oikiba BB Satrabati na case asigi investigation officer ayu oiduna investigation sathrakibani CBI na investigation sathraba matunda case asigi investigation officer IO oiduna investigation sathrakibani CBI na investigation sathraba matunda case asigi charge number 6 of 2016 bu April 13 English ngani 13 ta Lampen Pat Court Complex ta liba special court NDNPS ta well sathabina ba submit tarakhiari